Apunba Meira Paibi Lup Hojai na sinduna si Marfutaruk suba Nupi Lal giningsing numit palan thouram pangthokhare Hojai daleba Manipur Saitya Parisad Hojai gi sanglin da pangthokpa thouram aduda Hojai LSC gi MLA Ramkrishna Ghosh Manipur Kaithia Nupi Lup ki General Secretary Laisam Mema Apunba Meira Paibi Lup Hojai President B Padmavati Sharma Manipur Saitya Parisad Assam Hojai District Committee ki President G Manihar Fox ki Joint Secretary W Toy Susarokya ke Parisad ki sanglin da Apunba Meira Paibi Lup ki President B Padmavati Sharma na Firal Singkatuna thouram adu haudokhe tungda Bisnupur Singi Mari dalaiba image mitam phauba khungchet ama chatlaba matung haikat leikat tamkhe tungda Gita Mandir da leiba ivudau pauna Barjabasi ki mitam da laisukat khe tungda Kaithel Anoba da leiba ivudau Birteken da jiski mitam da chatuna laisukat khe tungda Parishad Sanglenda afongbo mapang thokhe thouram adu pangthokpagi matangda Apunba Meira Paibi Lup Hojai ki President B Padmavati Sharma na Mapal Manipuri singna Nupi Lal gi matamda maitai nupi singa thongna fana thingna khiba kaya adu matam pumbada sinduna leire thouram asi pangthokpa asina joina tariba Manipuri sing amadi maitai singi marakta hena naksingna banushinna bagi mari hena leihanba ngamlagani haina mahakna makha takhe